Hello friends, Vitan channel yengbiriba mayam punamakpu taramna okchari ngasi aigi video si lafu ironba chadoini lafu ironba ga manganga ama irolani umro akangba haptharaga adaki amana ilisa se hangamaru ga thongdoine ko ai thongbadi uchara lafu do phutkre sina ilisa thongbani asi ilisa se aigi husband nasu mahau tangjagrabani asi machet ama tese si tengkot se phajadra si tengkot se aigi mother in law na aigi husband da gift pire ine mana paame haye bako mai kitchen da leirambado ado mana pibire adagi kanu se nga thongba se hawe haye asi akhoi husband na kol chagrabani bako mali hawe haye ironba loire ko mahi ga chumto ga lonjare adagi simathakta amu ba leiba sa lomba khangbi bra mayam lomba do du gi akangba dune ko mana se aina singda chamtho ga khikchalle adagi lomba su yawe khikpa mana do pamu dana aisna khikchalle adai asina aina iromba gi metpado khara laura thamawe ba dui do tongana tilhawa ko la chawa hawina dai sina akhoi chak chaba loiraga sweets kumba chaning lu matam da ko chana wa ina sap ne si se chakhou ki cheng chakhou amu bi do adu gi powder do adu duna ne dry nuts ka sem ne ba ai first time ne si mi se kanam dana hai de ba ko sumai do aina sum chaning ak na ina ne try to ge dana yeng ne do yam phajana yarame ai gi husband na su yam hawe haya do duna ai si se first time to bani na ai yani yaroi se khangda bani na video de logjarak tre ba ko adu mathang da mu chara ake degi si se ai se Sunday vlog ni ado ai sanda oire mapan je sain tawi ai di sanda wairam sumaina torak pa se yum yam ning chalai